effect only hare August mari numi humni matungda ado akoi numi humni August July kudre da khangaga July August tang ahum da sin mari sin na teba thau mari gi mamang gi silla la bane be tor ka dore ji khangaga matam du su kai da we yamna orderly ne matam lang mi thaje bi mi lang mari du manga chaliba khongchat da mi da soki de si gi deba hoi si gi ani si gi du di really yawa halaga hangraga koi bus tu gi mathak ta tongda koi gi kanona una to kari u hoine ubo una thomada ma usana thon ma kong te yin tawn taw ri de ba hoi lewa yam thibani sigi romeo la sam romeo na oirang dei nei gon sangi masa mai masa si lo koi na pa na ga jenims kano lo mayum tar ga thilya cho moirang de ekta ekta koi achouba mi pham ma kano ga tawda tawge do kan marup soma jim de da yaw yaw da khuna laga moirang gi kano da mayum dur ga la ko ekta mi si kari hai dong no ngasi manipur ningtam lan dong na thokrabani matam da khoina imphal gi moirang ta na gai thawda hekta lambi yet oi da hiang yen ging khara adu mundi kano si lei khrabane ba adu matam da kaidawe ani thokdamna yam orderly oi khiba mafam na ka thukan to kano taw bu yawe khoi maitai ni ne tore taw da koina fat chalaga khuda ga paisala si to winu khupina loi phayeba maramdi there was only one command center June 19 jodune June 1997 dagi na 98 99 2000 2001 sei mari manga si khoi leptan tore 97 gi mamang si tore ni 97 ain hajari si id first person ni yawni go ai chumna gi kano ni yawna follower na te ji steering ni phamma ga paiminari ba koi manung da amane ba isu ko ta udu ba id service leibani na e incognito oi ba aina lai haidu ise ni yor bagi ni ko ado hojik aina sa haijabado manipur gi imphal gi tv da kai no mi oi amani na June 18 ga ji moina tawbani adu tawbani pa ngang e tabado ngasi da aina hajarisi ni adu moina pa ngang bado ona tainabani moi bhavita ta dan toine ngangi mi aidi moi si bhavita ta dan wakal subi ngang ju won ngene khali June 18 ga si June 18 da tawbana te yam sangna du su irang thokador en khambadi 1997 dagi senar puna 99 2000 2001 gi tom da sai de su akoi da assign to na kano da makhoi gi toan ma kano mi yana ki tore to also akoi am phangna khushi thabak towe matam da June gi tang 13 da matam da George Fernandez matam da NDA convener oi bani ma ji imphal la matam dugi circuit house ko bane hoji guest house state ya audo le aude da koina sangchil laga hari bani sai je team do khoi te audo ya khoi anan khoi audi ya ma khadi mani shi au ma je koina coaching ching mani ma je khoi gi ma je mara for me duni ma je mara for me ne di mayam na khoi myam to ma je khoina khoi myam gi ma di ahan noi to na khoi myam hona jar ma on ma ming ni te pi khoina ma na khoi gi matam dugi de kari optim maina rising committee on territorial integrity haina torga madugi audigi kaino ma ming to madugi ma khoi ma chairman gi hapchan ba ai hal ma inak te yaude nu ai da admai to na ma ga yaw mai to na Fernandez ya ju ne jun gi tang trai pan gi mamang numi mai ni wang da ada matam de member dong ga pi aina loin to ni ga aina type sine nang ni aina ji gi ni hojik to ri samane ai office matam dugi amu ko gi me office kum samana bane ai ko mi suna to ni ko ise member official na to ni adu advisor ni haraga ai de khoina haidu loin ta ba khoina ta bi ba ko man de khoina lambi di sum sat haraga khoina kano to bani moina su akoi bo respect to bi ba ama mana su ko adu mai dong to na tang June gi tang 13 bu nam da kano na hai akoi gi George Fernandez hai Swain to na Manipur gi kano da territorial integrity kai pya mong de government India ga IM ga yanaki dore hai ba koi madugi pau ta han ban akoi adu ma kan da khanna ba leite adu bo ai to confirm to we na in all presence akoi gi mang da man prime minister telephone to we ba akoi gi kano na George Fernandez na matan ma lang no pi mchaw zia zetli na ma ge sami da bani ma yaw ri ko ni pi de so ma manung de lei ma de hat thoruk te khoi pham na matam da de unai unar ga ma prong sangre ma dam le hore ada cha kano sina ma phone to re khoi ma to ni matam di o kano ni ko dial phone du ni
ꯇꯦꯂꯤꯐꯣꯟ ꯑꯆꯧꯕꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯃꯣꯕꯥꯏꯜ ꯅꯠꯇꯦ ꯑꯗꯣ ꯄꯥꯏꯔꯛꯇꯦ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯇꯝꯗ ꯀꯩꯅꯣꯁꯤ ꯕꯥꯖꯄꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯖꯁꯂꯣꯛ ꯍꯣꯁꯄꯤꯇꯥꯜ ꯕꯣꯝꯕꯦꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯥ ꯈꯨ ꯀꯥꯡꯁꯤꯟꯕꯒꯤ ꯗ ꯂꯩꯕꯅꯦ ꯈꯨ ꯀꯥꯡꯁꯤꯟꯕ ꯃꯇꯝꯗ ꯃꯥ ꯄꯣꯊꯥꯕꯖꯥꯠꯅꯤ ꯃꯥ ꯍꯥꯏ ꯃꯥꯁꯦ ꯄꯣꯊꯥꯔꯝꯕ ꯇꯥꯔꯦ ꯑꯩ ꯐꯪꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯑꯩꯅ ꯈꯪꯕ ꯐꯥꯎꯕꯗꯤ ꯑꯗꯨꯒꯨꯝꯕ ꯀꯦꯕꯤꯅꯦꯠꯇ ꯈꯟꯅꯕ ꯑꯝꯇ ꯂꯩꯇꯦ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯒꯤ ꯅꯤꯡꯁꯤꯡꯉꯤꯁꯨ ꯐꯥꯎꯕ I was first person ꯑꯩꯈꯣꯏꯗꯤ ꯐꯝꯃꯤꯟꯅꯔꯒ ꯎꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯣꯖꯥ ꯅꯨꯃꯤꯠꯇꯨ ꯑꯣꯖꯥꯗꯤ ꯁꯥꯡꯉꯁꯨ ꯊꯦꯡꯅꯗꯣꯏꯅꯤ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯈꯤꯅꯤ ꯃꯇꯝꯗ ꯑꯗꯨꯛ ꯆꯥꯎꯕ ꯍꯧꯖꯤꯛ 15ꯗ ꯅꯨꯡꯗꯥꯡꯗ ꯊꯦꯡꯅꯔꯦ ꯄ꯭ꯔꯥꯏꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯊꯤ ꯃꯉꯣꯟꯗ ꯄꯤꯔꯦ ꯃꯥꯒꯤꯁꯨ ꯄꯤꯔꯦ ꯑꯩ ꯄ꯭ꯔꯥꯏꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤꯔꯦꯅ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯗꯥꯡꯗ ꯊꯦꯡꯅꯔꯒ ꯑꯌꯨꯛ 15ꯗꯅꯦꯕ ꯂꯥꯎꯊꯣꯔꯛꯏꯁꯦ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯍꯥꯏꯅ ꯇꯧꯔꯤ ꯌꯦꯡꯉꯨꯀꯣ ꯑꯉꯛꯄꯅꯤꯀꯣ ꯕꯦꯡꯀꯣꯛ 15 ꯅꯨꯃꯤꯗꯥꯡ 15ꯒꯤꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯋꯦ ꯅꯣꯏꯅꯦ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ 15ꯒꯤ ꯀꯩꯅꯣꯁꯤꯗ ꯑꯌꯨꯛꯁꯤꯗ ꯃꯣꯟꯇꯣꯞ ꯑꯃꯗ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯂꯩꯀꯥꯏ ꯃꯥꯟꯇꯣꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁ ꯃꯤꯠ ꯍꯥꯏꯗꯤ ꯑꯩꯁꯤ ꯋꯥꯔꯤꯁꯤ ꯂꯤꯔꯕꯅꯤꯀꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯅ ꯂꯤꯗꯔꯁ ꯃꯤꯠ ꯑꯩꯅ ꯑꯃ ꯇꯧꯋꯦ ꯅꯨꯃꯤꯠꯁꯦ ꯅꯣꯡ ꯀꯥꯇꯪ ꯇꯥꯏ ꯅꯣꯡꯁꯨ ꯐꯨꯠꯇꯥꯕ ꯍꯩꯊꯕꯤꯅꯤ ꯅꯨꯃꯤꯠꯁꯦꯀꯣ ꯂꯤꯗꯔꯁ ꯃꯤꯠꯁꯤꯗ ꯑꯩ ꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯃꯌꯥꯝꯒꯤ ꯂꯤꯁꯇꯨ 50-60 ꯁꯨꯕꯅꯦ ꯃꯇꯝꯗ ꯑꯩꯈꯣই ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯖꯔꯝꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯌꯥ ꯑꯃ ꯑꯗ ꯄꯨꯔꯥ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯣꯀꯣꯃꯤ ꯑꯗꯨꯗꯥꯅ ꯇꯣꯉꯥꯟ ꯂꯩꯅ ꯑꯗꯨ ꯂꯩꯇꯦ ꯄꯨꯂꯞ ꯃꯥꯟꯇꯣꯞꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕꯁꯦꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯧꯊꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯂꯧꯊꯣꯛꯎ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯋꯦꯕ 16ꯒ 17ꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯤꯗ ꯁꯣꯝꯗ ꯑꯃꯨꯛ ꯁ꯭ꯇꯨꯗꯦꯟ ꯀꯥꯡꯕꯨꯅ ꯑꯦꯝꯁꯨ ꯀꯥꯡꯕꯨꯅ ꯑꯗꯨꯁꯨ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯝꯖꯤꯟꯈ꯭ꯔꯒꯦ ꯑꯍꯥꯟꯕꯗꯤ ꯑꯦꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯧꯔꯝꯕꯗ ꯌꯥꯝ ꯋꯥꯏꯑꯦ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖ ꯉꯝꯖꯗꯦ ꯀꯥꯏꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯤꯕꯅꯦ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯆꯠꯂꯤꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯎꯗꯣꯏ ꯏꯌꯥꯝꯕ ꯈꯥꯏꯗꯦꯝꯃꯅꯤ ꯑꯩꯈꯣꯏ ꯑꯥꯅꯟ ꯑꯦꯝꯁ ꯑꯣꯐꯤꯁꯇꯒ ꯆꯠꯂꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤꯅꯦꯅ ꯈꯜꯂ ꯑꯩꯈꯣꯏꯗ ꯑꯗꯨꯗ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯩꯈꯣꯏ ꯊꯣꯏꯅ ꯊꯤꯗꯦꯕ ꯑꯉꯥꯡ ꯃꯅꯥꯛ ꯆꯠꯄꯅꯤꯉꯥꯏꯁꯨ ꯈꯜꯂꯨꯗꯦꯕ ꯈꯣꯝꯗꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯠꯂꯤꯕꯅꯤ ꯎꯅ ꯆꯠꯂꯤꯕꯅꯤ ꯆꯠꯁꯤ ꯂꯥꯎ ꯈꯣꯠꯁꯤ ꯂꯥꯎ ꯅꯣꯏ ꯎꯅꯁꯤ ꯂꯥꯎ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯇꯥꯕꯗꯗꯤ ꯑꯦꯝꯁꯨꯒꯤꯁꯨ ꯃꯣꯏꯅ ꯇꯥꯡ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯦ ꯇꯥꯡ 19 ꯐꯥꯎꯕ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ 2 ꯐꯔꯦ ꯌꯥꯝ ꯐꯔꯦ ꯅꯨꯃꯤꯠ 4 ꯇꯧꯔꯁꯤꯗ ꯑꯗꯨ ꯅꯨꯃꯤꯠ 4 ꯇꯧꯕꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ 16 ꯅꯨꯃꯤꯠꯇꯨ ꯐꯦꯜꯅꯦ ꯃꯩꯇꯩ ꯑꯃꯇ ꯃꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯋꯦ ꯃꯅꯤꯄꯨꯔꯒꯤ ꯑꯈꯟꯕ ꯖꯥꯠꯇꯤ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ 16 ꯅꯨꯃꯤꯠꯁꯤ ꯄꯨꯔꯥ ꯐꯦꯜꯅꯦꯕ ꯇꯣꯇꯦꯜ ꯐꯦꯜꯅꯦꯕ ꯅꯨꯃꯤꯠꯁꯤ ꯃꯥ ꯊꯣꯛꯄ ꯃꯥꯏꯀꯩ ꯑꯩꯈꯣꯏ ꯃꯤ ꯊꯥꯗꯣꯛꯏ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯕꯨ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯥꯗꯣꯛꯏ ꯑꯗꯣ ꯏꯐꯦꯛꯇꯤꯚꯇꯤ ꯄꯨꯔꯥ ꯐꯦꯜꯅꯦ ꯇꯣꯇꯦꯜ ꯐꯦꯜꯅꯦ ꯑꯗꯩꯗꯤ ꯑꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯇꯦꯛꯇꯤꯀꯦꯜ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯍꯤꯡꯒ ꯂꯩꯅꯤ ꯌꯨꯝꯒ ꯇꯨꯝꯅꯕ ꯖꯥꯠꯅꯠꯇꯦ ꯑꯗꯩꯗꯤ ꯃꯥꯏ ꯃꯥꯏꯀꯩꯁꯦ ꯑꯩꯅ ꯐꯔꯦ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯦ ꯍꯌꯦꯡ ꯑꯩ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯨꯔꯥ ꯑꯩ ꯏꯐꯦꯛꯇꯤꯚ ꯑꯣꯏꯍꯟꯒꯦ ꯑꯗꯨꯒ ꯎꯅꯁꯦꯅ ꯑꯩ ꯅꯨꯃꯤꯗꯥꯡꯁꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯒ ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯉꯥꯡꯁꯤꯡ ꯊꯤꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗꯁꯦ ꯆꯞ ꯆꯥꯅ ꯊꯤꯡꯒꯗꯧꯅꯤꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯑꯉꯥꯡ ꯅꯍꯥꯔꯣꯟ ꯊꯥꯏꯅ ꯀꯩꯀꯩ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯗꯣꯛꯇꯅ ꯃꯩꯅꯦ ꯅꯨꯡꯗꯥꯡꯁꯦ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯅꯤꯀꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ 17 ꯅꯨꯃꯤꯠꯁꯤꯗꯤ ꯍꯦꯛꯇ ꯑꯩꯁꯨ 17 ꯅꯨꯃꯤꯠꯁꯨ ꯀꯔꯤꯝ ꯇꯧꯗꯦ ꯄꯕ꯭ꯂꯤꯛꯁꯦ ꯀꯔꯤꯝꯇ ꯇꯧꯗꯦꯕ ꯑꯩꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ 2 ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯀꯥꯏꯅꯀꯣ ꯉꯁꯤꯁꯨ ꯁꯨꯇꯤꯅꯦ ꯚꯥꯞꯇ ꯃꯇꯝꯗꯨꯗꯤ ꯁ꯭ꯀꯨꯇꯔꯒꯁꯤ ꯌꯥꯝ ꯇꯧꯅꯩ ꯇꯨ ꯋꯤꯂꯔꯁꯦ ꯌꯥꯝꯅ ꯀꯥꯔꯒꯁꯤ ꯌꯥꯝ ꯂꯩꯇ꯭ꯔꯤꯕ ꯁꯣꯔꯣꯛꯀꯥꯏ ꯄꯤꯔꯝꯃꯦꯕ ꯑꯁꯤ ꯃꯅꯤꯡꯗ ꯑꯃꯅꯒ ꯇꯧꯔꯒ ꯌꯦꯟꯒꯁꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯟ ꯑꯃꯃꯝꯒ ꯄꯥꯏꯔꯒꯀꯣ ꯃꯣꯏ ꯕꯟ ꯅꯨꯃꯤꯠꯁꯦ ꯆꯥꯛ ꯆꯥꯅꯗꯣꯏꯅꯤ ꯀꯥꯏꯅ ꯒꯥꯔꯤ ꯊꯧ ꯂꯥꯛꯑꯦ ꯑꯗꯨꯗꯩꯅ ꯑꯩꯁꯨ ꯃꯇꯝꯗ ꯅꯍꯥꯅꯤ ꯍꯧꯖꯤꯛꯁꯨ ꯅꯍꯥ ꯑꯣꯏꯔꯤꯀꯣ ꯑꯩꯗꯤ ꯑꯗꯩꯅ ꯑꯗꯨ ꯀꯥꯎꯁꯜꯂꯣ ꯊꯨꯁꯤꯡ ꯍꯥꯠꯇꯣꯛ ꯏ ꯄꯤꯔꯃꯥꯏꯅ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯑꯁ ꯕꯟ ꯇꯧꯔꯦ ꯊꯤꯡꯉꯦ ꯀꯥꯏꯅ ꯂꯩꯗꯅ ꯊꯧꯈꯤ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯄꯁꯨꯀꯣ ꯑꯁ ꯑꯋꯥꯡꯗ ꯍꯥꯏꯒꯠꯈꯤ ꯑꯗꯩ ꯑꯋꯥꯡꯗ ꯍꯥꯏꯒꯠꯄ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯅꯔꯦ ꯑꯗꯩꯗꯤ ꯂꯝꯕꯤꯁꯤ ꯉꯥꯏꯍꯥꯛ ꯄꯨꯡꯇꯥꯛ ꯇꯥꯏꯌꯦ ꯑꯗꯩꯗꯤ ꯅꯥꯀꯟꯗꯒ ꯕꯣꯔꯥ ꯆꯥꯅ ꯍꯣꯇꯦꯜꯒ ꯇꯧ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯨ ꯀꯥꯏ ꯑꯗꯩꯗꯤ
ꯑꯩꯕꯨꯁꯨ ꯂꯣꯏ ꯈꯪꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯅ ꯑꯩ ꯃꯇꯝꯗꯨꯒꯤ ꯃꯣꯏꯁꯨ ꯂꯤꯗꯔꯅꯤꯉꯥꯏ ꯂꯩ ꯉꯥꯛꯇꯅꯤꯀꯣ ꯂꯤꯗꯔꯁꯤꯡꯗ ꯀꯔꯤꯝ ꯈꯟꯗꯦꯕ ꯑꯗꯨꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯃꯣꯏꯁꯨ ꯏꯀꯥꯏꯕ ꯀꯩꯅꯣ ꯊꯣꯛꯈ ꯃꯣꯏꯁꯨ ꯅꯥꯀꯟꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗꯁꯤ ꯄꯨꯔꯥ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯈꯥꯏꯕ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯍꯌꯤꯡ ꯄꯥꯏꯗꯕ ꯇꯧꯔꯦ ꯍꯧꯖꯤꯛ ꯅꯥꯀꯟ ꯇꯌꯥꯔ ꯃꯩ ꯊꯥꯕꯤ ꯑꯗꯒꯤ ꯎꯠ ꯋꯥꯏ ꯄꯨꯊꯣꯔꯛꯑꯒ ꯊꯧꯊꯤꯗ ꯍꯩꯕꯤ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅ ꯑꯩ ꯊꯥꯗꯣꯛꯑꯝꯃ ꯑꯩꯈꯣꯏ ꯇꯦꯛꯇꯤꯀꯦꯜ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯣꯏꯔꯦ ꯃꯥꯏ ꯅꯣꯏ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯎꯔꯤꯕꯣꯛ ꯁꯣꯝ ꯑꯗꯨꯃꯥꯏꯅ ꯍꯪꯅꯕꯗ 17ꯁꯤꯃꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣꯅꯤꯀꯣ ꯑꯩꯅ ꯗꯤꯖꯔꯤ ꯋꯥꯔꯤꯁꯦ ꯌꯥꯔꯦꯅ ꯑꯗꯨꯕꯨ ꯗꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯋꯥꯠ 18 ꯈꯛꯇ ꯉꯥꯏꯔꯦ 18 ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯤꯗꯤ ꯃꯅꯥ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯩꯅꯣ ꯑꯥꯔꯃꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯀꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯕꯨ ꯄ꯭ꯔꯖꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯤꯕ ꯍꯥꯏꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯑꯒ ꯃꯅꯥ ꯍꯥꯡꯗꯣꯛꯑꯒ ꯂꯩꯔꯤꯅꯦꯕ ꯑꯗ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯑꯩ ꯋꯥꯔꯤ ꯂꯤꯖꯒꯦ 16ꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯉꯁꯥꯏ ꯄꯨꯔꯥ ꯐꯤꯂꯝ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯅ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯁꯤꯗ ꯍꯦꯛꯇ ꯃꯥꯏꯛꯁꯤ ꯇꯥꯔꯛꯇ ꯈꯣꯡ ꯂꯩꯔꯝꯃꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯦꯝꯆꯥꯟ ꯁꯦꯝ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯅꯥꯀꯟꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗꯁꯨ ꯂꯥꯏ ꯍꯔꯥꯎꯋꯦꯕ ꯌꯨꯝꯖꯥꯎ ꯂꯩꯔꯝꯃꯤ ꯂꯝꯄꯥꯛꯁꯦ ꯈꯦꯝꯆꯥꯟꯒꯤ ꯅꯥꯀꯟꯒꯤꯅꯤ ꯑꯩꯈꯣꯏ ꯁꯦꯝꯒꯤ ꯑꯗꯒꯤ ꯑꯃꯅ ꯂꯧꯂꯥꯎꯕꯨꯡꯒꯤꯗꯁꯨ ꯂꯥꯏ ꯍꯔꯥꯎꯋꯦꯕ ꯑꯅꯤ ꯊꯣꯛꯅ ꯍꯔꯥꯎ ꯑꯁ ꯍꯦꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯥꯕꯜꯂꯣ ꯀꯔꯤꯌꯣ ꯑꯗꯨꯗꯩꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯦ ꯕꯥꯔꯣ ꯃꯇꯨꯡꯅꯤꯀꯣ ꯄꯨꯡ ꯑꯃꯕꯨ ꯇꯥꯗꯧꯔꯝꯕꯅꯦ ꯑꯩꯁꯤ ꯃꯇꯝꯗꯤ ꯂꯦꯟꯂꯥꯏꯟ ꯉꯥꯛꯇꯅꯦ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯋꯦ ꯑꯗ ꯏꯌꯥꯝꯕ ꯈꯥꯏꯗꯦꯝꯃꯅꯤꯁꯤ ꯐꯣꯟꯁꯦ ꯇꯧꯋꯦ ꯄꯥꯏꯈꯠꯂꯦ ꯅꯖꯥꯎ ꯀꯩꯗꯧꯔꯦ ꯇꯥꯃꯣ ꯑꯗꯨꯗꯩꯗ ꯊꯥꯕꯜꯒ ꯆꯣꯡꯕ ꯏꯁꯩ ꯖꯒꯣꯏ ꯇꯧꯔꯤꯗꯨ ꯀꯥꯃꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯅꯤꯅꯦ ꯇꯥꯃꯣ ꯏꯆꯥ ꯂꯩꯕ꯭ꯔꯥ ꯑꯩ ꯋꯥꯔꯤꯅꯤꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯂꯩ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯊꯥꯎ ꯕꯣꯝ ꯂꯪꯁꯤꯜꯂꯣ ꯑꯝꯇ ꯃꯤ ꯈꯔ ꯍꯥꯠꯇꯣꯛꯍꯜꯂꯣ ꯍꯥꯏꯕꯅꯤ ꯁꯥꯎꯃꯟꯈꯤꯗꯅꯀꯣ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯀꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯨꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯨ ꯁꯤ ꯁꯣꯝꯗꯗꯤ ꯑꯥꯔꯃꯤꯁꯤꯡꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯅ ꯄꯕ꯭ꯂꯤꯛꯀꯤ ꯁꯄꯣꯔꯠ ꯂꯩꯕ꯭ꯔꯥ ꯃꯣꯏꯅ ꯇꯧꯖꯔꯤꯁꯤꯕꯨ ꯑꯣꯏꯅ ꯄꯤꯒꯗꯧ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯥꯕꯜ ꯆꯣꯡꯗꯅ ꯂꯥꯏ ꯍꯔꯥꯎꯗꯅ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯅ ꯁꯥꯎꯅꯤ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯍꯌꯦꯡꯗꯩꯗꯤ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏ ꯅꯨꯡꯗꯥꯡꯅꯤꯀꯣ ꯍꯥꯏꯁꯦ ꯊꯦꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅꯤꯀꯣ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒꯅꯤ 17ꯗꯅꯤ ꯑꯩ ꯏꯁꯥꯅ ꯊꯣꯛꯑꯒ ꯑꯩꯅ ꯀꯃꯥꯟ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗ ꯑꯗꯨꯁꯨ ꯑꯥꯔꯃꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯀꯞ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥꯏꯔ ꯀꯩꯅꯣꯝꯅ ꯂꯨꯆꯤꯡꯉꯒ ꯑꯩꯅ ꯊꯤꯡꯉꯤꯕ ꯖꯒꯥꯗꯣ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛꯁꯤꯅ ꯃꯣꯏꯒꯤ ꯗꯤꯁꯄꯦꯟꯁꯔꯤꯅ ꯑꯃ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯩ ꯈꯔ ꯀꯨꯝꯊꯔꯛꯑꯕ ꯏꯃꯣ ꯐꯤꯂꯤꯡ ꯈꯔ ꯂꯥꯛꯍꯧꯗꯅꯤꯀꯣ ꯑꯗꯨꯗꯩ ꯄꯨꯂꯤꯁ ꯃꯌꯥꯝꯗꯤ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤ ꯊꯤꯡꯉꯦ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯄꯨꯂꯤꯁ ꯂꯥꯛꯑ ꯀꯤꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯔꯦꯟ ꯌꯥꯎꯗꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯥꯟ ꯏꯆꯥ ꯏꯁꯨꯁꯤꯡꯗꯤ ꯑꯉꯥꯡꯗꯤ ꯌꯥꯝ ꯍꯜꯂꯕꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯍꯜꯂꯦ ꯑꯗꯨꯗꯩ ꯑꯩꯅ ꯃꯣꯏ ꯑꯩꯅ ꯃꯣꯏ ꯆꯪꯁꯜꯂꯦꯕ ꯑꯩꯅ ꯅꯣꯏ ꯆꯪꯁꯜꯂꯛꯀꯅꯨ ꯁꯤꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯐꯝ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯅꯀꯣ ꯃꯣꯏ ꯑꯦꯁꯥꯏꯗꯨꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯩꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯩꯕꯥꯛꯀꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯎꯗꯅꯕ ꯅꯣꯏ ꯆꯠꯈꯣ ꯍꯥꯏꯕꯅꯦ ꯑꯁ ꯉꯥꯛꯇꯪꯗ ꯑꯩꯁꯨ ꯀꯩꯅꯣ ꯍꯦꯛꯇ ꯑꯩꯒ ꯂꯅꯥꯏꯒꯅꯤꯀꯣ ꯂꯅꯥꯏꯅ ꯄꯨꯔꯥ ꯎꯪꯈꯥꯏꯅꯕꯁꯤꯗ ꯁꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯆꯤꯡꯊꯛꯇ ꯌꯦꯡꯉꯤꯅꯤꯀꯣ ꯀꯩꯗꯧꯅꯩꯅꯦ ꯁꯤ ꯑꯗꯩꯗꯤ ꯁꯨꯡꯆꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯦ ꯁꯤ ꯂꯣꯏ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯎꯗꯕ ꯃꯥꯏꯀꯩꯗꯣ ꯅꯣꯏ ꯆꯠꯈꯣꯕ ꯅꯣꯏ ꯑꯩꯈꯣꯏ ꯎꯗꯅꯕ ꯍꯥꯏ ꯇꯧꯗꯩꯗꯤ ꯃꯃꯥꯏ ꯂꯩ ꯆꯠꯈꯤꯕꯅꯤ ꯃꯣꯏꯁꯦ ꯃꯇꯝꯗ ꯑꯗꯩꯗꯤ ꯄꯨꯂꯤꯁ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡ ꯂꯣꯠꯈꯤꯕ ꯄꯥꯏꯊꯣꯔꯒ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯃꯊꯧꯅꯥ ꯐꯒꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯦꯛꯇ ꯏꯟꯗꯣ ꯕꯔꯃꯥ ꯔꯣꯗꯁꯤ ꯊꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯌꯧꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯂꯧꯔꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ 17 ꯁꯛꯁꯦꯁ ꯑꯣꯏꯔꯦꯀꯣ ꯕꯠ 18ꯁꯨ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯦ ꯑꯗꯨ ꯕꯟ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤ ꯇꯥꯔꯗꯤ ꯀꯩꯁꯨ ꯃꯋꯥ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯤ ꯍꯥꯏꯅ ꯇꯧꯗꯣꯏꯗꯤ ꯍꯧꯗꯩꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯗꯩꯗ ꯆꯥꯛꯏꯕ ꯃꯩ ꯃꯌꯥꯝꯗꯣ ꯑꯗꯨꯗꯩ ꯁꯤꯔꯤꯕ ꯌꯥꯝꯗꯅꯤꯀꯣ ꯗꯦꯠ ꯋꯥꯖ ꯑ ꯊꯤꯡ ꯃꯇꯝꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯔꯤꯁꯤ ꯅꯣꯡꯃ ꯈꯛꯀꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯆꯤꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤ ಕಾꯏꯅ ꯍꯧꯅꯔꯨꯗꯅ ꯀꯥꯏꯅ ꯀꯗꯥꯏꯗꯒꯤ ꯍꯧꯅꯔꯨꯗꯅꯣ ꯊꯥ ꯀꯌꯥ ꯆꯪꯅ ꯍꯧꯏ ꯑꯩꯈꯣꯏꯅ ꯃꯩ ꯆꯤꯡꯊꯣꯛꯏꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯤꯚꯤ ꯗꯤꯁꯀꯁꯟꯗ ꯖꯨꯟ 18ꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕꯅꯤ ꯀꯥꯏꯅ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏ ꯑꯗꯣ
ꯑꯗꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯣꯏ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯃꯁꯤ ꯑꯩꯗꯤ ꯃꯇꯝꯗ ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯤ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯑꯩꯅ ꯇꯧꯔꯤꯅꯤꯀꯣ ꯃꯔꯝꯗꯤ ꯁꯥꯔꯚꯤꯁꯅ ꯃꯔꯨ ꯑꯣꯏꯗꯦ ꯑꯩꯒꯤ ꯏꯖꯥꯇꯤꯅ ꯑꯩꯒꯤ ꯏꯔꯩꯕꯥꯛꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯁꯥꯔꯚꯤꯁꯇꯣ ꯊꯕꯛ ꯇꯣꯛꯀꯦꯔꯥ ꯇꯣꯛꯑꯣꯏꯔꯥ ꯃꯣꯏꯅ ꯂꯧꯊꯣꯛꯁꯅꯨꯅ ꯍꯨꯟꯗꯣꯛꯑ ꯊꯣꯔꯛꯈꯤꯕ ꯃꯇꯝꯅꯦꯕ ꯑꯩꯁꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯟꯁꯦ ꯑꯅꯤ ꯁꯨꯈꯤꯗꯦ ꯍꯥꯏꯕꯅꯦ ꯂꯣꯏꯅꯃꯛ ꯁꯦ ꯃꯌꯥꯝꯗꯤ ꯂꯣꯏ ꯌꯥꯅꯩꯑꯕ ꯑꯁꯤ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕꯗ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯥꯐꯝ ꯖꯥꯗꯨꯅꯤ ꯂꯣꯏꯅ ꯌꯥꯎꯔꯛꯀꯅꯤ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯖꯈꯤꯕ 14ꯗ ꯇꯧꯔꯦ ꯅꯨꯡꯗꯥꯡ 15ꯗ ꯂꯥꯎꯊꯣꯔꯛꯑꯦ 15ꯗ ꯅꯨꯃꯤꯗꯥꯡ ꯅꯨꯡꯊꯤꯟꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎ ꯑꯣꯏ ꯃꯥꯏ ꯅꯣꯡꯃꯩꯗ ꯅꯨꯃꯤꯠꯐꯥꯎꯗ ꯂꯣꯏ ꯊꯦꯡꯅꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯥꯟꯇꯣꯞꯁꯤꯗ ꯂꯣꯏ ꯁꯨꯔꯦ ꯑꯃꯨꯛꯇ ꯂꯥꯛꯄ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯪꯒꯤ G5 G7 ꯀꯣ ꯂꯣꯏꯅꯃꯛꯇ ꯌꯥꯎ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯉꯁꯤ ꯃꯇꯝꯗꯨꯗ ꯑꯇꯩꯗꯤ ꯂꯩꯇꯦꯀꯣ ꯌꯨ ꯁꯦꯡꯕ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯀꯣꯟꯅ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯌꯨ ꯁꯦꯡꯕ ꯃꯩꯒ ꯆꯥꯛꯇꯅ ꯁꯤꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯨꯛ ꯁꯥꯊꯤꯕꯗ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯔꯒ ꯆꯠꯂꯦꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯟꯔꯨꯂꯤ ꯑꯣꯏꯕ ꯁꯣꯝꯅ ꯀꯥꯔꯟ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯅ ꯀꯥꯔꯟ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕ ꯀꯃꯥꯟ ꯁꯦꯟꯇꯔꯁꯦ ꯑꯃꯈꯛꯇꯅꯦꯕ ꯑꯁꯤꯒꯤ ꯄꯣꯏꯟꯇ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯀꯃꯥꯟ ꯁꯦꯟꯇꯔ ꯑꯃꯇꯪ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯃꯥꯟ ꯁꯦꯟꯇꯔꯁꯦ ꯑꯃ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯌꯔ ꯇꯧꯕ ꯉꯝꯃꯛꯑꯦꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯦꯡꯅꯔꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯕꯜꯗ ꯑꯩ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯁꯦ ꯑꯦꯖꯤꯇꯦꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯕꯁꯨ ꯌꯥꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯦꯕꯜꯗ ꯑꯦꯖꯤꯇꯦꯁꯟ ꯂꯤꯗꯔ ꯑꯣꯏꯅ ꯐꯝꯕ ꯌꯥꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯦꯕꯜꯗ ꯐꯝꯃꯤꯅꯦ ꯑꯦꯖꯤꯇꯦꯁꯟ ꯂꯤꯗꯔ ꯑꯣꯏꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯏꯅ ꯂꯤꯖꯔꯤꯁꯤ ꯀꯩꯅꯣꯕꯨ ꯉꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ CSO ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯀꯌꯥꯅꯣ ꯃꯁꯤꯡ ꯀꯌꯥꯅꯣ ꯂꯩꯔꯤꯁꯤꯕꯣ ꯒꯣꯔꯃꯦꯟ ꯀꯌꯥ ꯂꯩꯒꯦ ꯚꯥꯔꯠ ꯒꯣꯔꯃꯦꯟꯁꯦ ꯑꯅꯤ ꯁꯨꯗꯦꯀꯣ ꯑꯃꯠꯇꯅꯤꯀꯣ ꯃꯣꯗꯤꯅ ꯄꯥꯏꯔꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯀꯌꯥ ꯁꯨꯏ ꯑꯅꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯏꯐꯦꯛꯇꯤꯕ ꯑꯣꯏꯗꯕ ꯃꯥꯅ ꯒꯣꯔꯃꯦꯟ ꯃꯥꯟꯗꯕ ꯒꯣꯔꯃꯦꯟꯒꯤ ꯂꯤꯁꯇ ꯆꯠꯇꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅꯤꯀꯣ ꯅꯥꯒꯥꯂꯦꯟꯁꯨ ꯑꯃꯠꯇꯅꯤꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯒꯣꯔꯃꯦꯟꯗꯤ ꯃꯩꯇꯩ CSO ꯃꯩꯇꯩ ꯒꯣꯔꯃꯦꯟꯅꯦꯅ ꯍꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗꯀꯣ ꯃꯩꯇꯩ ꯒꯣꯔꯃꯦꯟ ꯀꯌꯥ ꯁꯨꯒꯦ ꯒꯣꯔꯃꯦꯟꯅꯦ 10-30 ꯁꯨꯔꯝꯒꯅꯤ ꯑꯃꯅ ꯑꯃ ꯇꯧꯅꯤ ꯑꯃꯅ ꯑꯃ ꯇꯧꯅꯤ ꯑꯃꯠꯇꯁꯨ ꯄꯥꯎ ꯐꯥꯎꯅꯔ ꯑꯁꯤ what is this ꯑꯁꯤꯅꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯅꯥꯅ ꯎꯁꯤꯠꯇꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯎꯁꯤꯠꯇꯣꯏꯅꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯦ ꯃꯩꯇꯩꯗꯤ ꯁꯤ ꯉꯥꯛꯇꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯩꯇꯩꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯖꯈꯤꯅꯦꯅ ꯇꯧꯕꯅ ꯆꯔꯨꯃꯩꯅꯤꯅ ꯉꯔꯥꯡ ꯆꯥꯛꯅ ꯆꯤꯡꯃꯨ ꯋꯥꯡ ꯆꯥꯛꯀꯅꯤ ꯉꯥꯂꯦ ꯕꯦꯔꯤ ꯃꯆꯦꯠ ꯑꯃ ꯆꯝꯒꯦ ꯇꯧꯕꯗ ꯃꯩꯇꯥꯟ ꯃꯆꯦꯠ ꯑꯃ ꯊꯤ ꯐꯪꯉꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯍꯥꯏꯐꯦꯠ ꯃꯗꯨ ꯁꯨꯝ ꯐꯝꯃꯤꯟꯅꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯏꯔꯨ ꯀꯩꯗꯧꯗꯒꯦ ꯃꯇꯝꯗ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ CSOꯅꯦ ꯁꯣꯀꯣꯜ ꯂꯩꯔꯤꯕ CSOꯅꯦ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯐꯝꯃꯤꯟꯅꯕꯁꯦ ꯃꯥꯏꯛꯇ ꯂꯥꯎꯊꯣꯛꯄ ꯅꯠꯇꯕ TVꯗ ꯂꯥꯎꯊꯣꯛꯄ ꯅꯠꯇꯕ ꯈꯕꯔꯗ ꯂꯥꯎꯊꯣꯛꯄ ꯅꯠꯇꯕ ꯊꯣꯡ ꯇ꯭ꯔꯤꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯋꯥ ꯐꯖꯅ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤꯕ ꯂꯣꯏꯅꯃꯛꯁꯦ ꯂꯩꯕ ꯔꯥꯖꯟ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯑꯩ ꯗꯤꯜꯂꯤ ꯂꯩ ꯃꯇꯝꯗ ꯗꯤꯜꯂꯤꯗꯁꯨ ꯑꯃꯨꯛ ꯊꯥꯔꯛꯏꯅꯤ ꯕꯤꯔꯦꯟꯅ ꯃꯥꯏ ꯃꯤ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯗꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯅ ꯊꯥꯔꯛꯏꯅꯤ ꯃꯇꯝꯗ ꯑꯩ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯈ꯭ꯔꯤ ꯒ꯭ꯌꯥꯟꯗ ꯃꯣꯏ ꯆꯠꯀꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯁꯤ WMCꯅꯦ ꯀꯣꯀꯣꯃꯅꯦ ꯐꯣꯛꯁꯅꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯅꯣꯏ ꯁꯤꯜꯂꯨ ꯍꯥꯏꯔꯦ ꯁꯤꯜꯂꯛꯀꯦ ꯑꯩꯈꯣꯏ ꯑꯍꯟꯗ ꯍꯥꯏꯖꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯍꯜꯂꯛꯈꯤꯗꯦꯕꯀꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯁꯥꯊꯤꯅ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯉꯁꯤꯒꯤ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯔꯨꯟꯗ ꯔꯦꯀꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯃꯇꯦꯛ ꯀꯥꯏ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯁꯦ ꯊꯥꯗꯣꯛꯑꯁꯤꯗꯤ ꯌꯥꯔꯔꯣꯏ ꯗꯤꯁ ꯏꯁ ꯇꯨ ꯃꯆ ꯅꯥꯎ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯨꯒꯥꯏꯁꯦꯗꯤ ꯌꯥꯔꯦ ꯃꯣꯏꯔꯥꯡꯗꯁꯨ ꯑꯗꯨꯝ ꯈꯟꯅꯍꯧꯔꯣ ꯑꯗꯒꯤ ꯁꯦꯛꯃꯥꯏꯗꯁꯨ ꯑꯗꯨꯝ ꯈꯟꯅꯍꯧꯔꯁꯦ ꯀꯨꯀꯤꯅ ꯄꯣꯔꯛꯄ ꯌꯣꯡꯆꯥꯛꯇꯤ ꯑꯩꯈꯣꯏ ꯆꯥꯔꯤ ꯀꯨꯀꯤꯅ ꯄꯣꯔꯛꯏꯟꯇ꯭ꯔꯣ ꯃꯣꯔꯦꯔꯣꯝꯗꯒꯤ ꯀꯨꯀꯤꯗꯤ ꯏꯟꯇ꯭ꯔꯣ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟꯁꯤꯡꯅ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯔꯤꯁꯦ